Image PAODAM yengi ba khwai ki bikpo tam kuma naram tram nok sak loina ngasigi maruba pau pijari Manipur da hoki ba pungkun marida nauna COVID-19 positive oiba mioi mawda thena kre mioi ahumna laisat asin laikidre Hiran sikhat pagi thoram leptana pangthok nari Labor Awareness Program pangthok kre loina West Bengal gi Garulia Municipality gi Mikhalra BJP gi merep oiba ahum Trinamool Congress da yaukre Howjik mapung weba pau lobirasi Malem the COVID-19 pandemic handro gi basira Manipur gi oina hawki pung konmai da mioi mawdra nauna COVID-19 positive oiba thengna khre mioi ahumna laikidre pungpham basida mioi lising maga sani pan ga kontra tret COVID test toki maduda mioi mawdra COVID positive oiba thengna khibana ngasi gi COVID positive oiba gi sang sa da mari ga dasmik mapan da laiki State asigi oina COVID pandemic hawdagi ngasi phawda apun mioi lak amaga lising kontra manga sani pan ga kontra nipan COVID positive oi khre mioi lising na ga subna marpu humdoina laikidre ngasi mioi chama kontra mapan na COVID naba phaduna discharge toki badagi apun ma COVID naba phagi bagi masing lak amaga lising kontra ga mathoi chamri ga marpu taruk sukiduna state asigi COVID naba phagi bagi sang zada mawda ga taruk dasmik marpu yaure active case masing na lising ani subna marpu ga humdoi Manipur gi miyamna Congress pu nuksibiu Congress vote pibiu dictatorship oiba sakhot khongchatta maning handuna sathanliba BJP gi lenga asi trying to suba Manipur Vidhan Sabha gi mikhal asigi matungda leiroi haina hanagi chief minister amade CLP leader o ibobin haikre wafam singasi lakliba March manga da mikhal pakthok kadoriba hairok AC da INC gi mirep oiba moirangthem okendro hairok part 2 da pakthok khiba Firal singkhatpagi thoramda tharung mari leinana oibo bina phongrokibani Firal singkhatnaba matung Herok Polo Ground da pangthokiba thoram aduda ibobina hai Hawjik leiba BJP lenga ase lamdam masibu sakhot lambida maling handuna chalhanba dictatorship oiba lenga amani Herok ta hawkiba sahi kayada hingsa yauduna development gi lamda khongjel yang salami adubu double engine gi government ni haijariba BJP gi lusingba ama kendra asida mute oina thagat ubadagi kendra si hingsa gi thodok kya hengatle kendra si gi oina amukta thokhidiba thodok mikhalda misimina yauna hingsa gi thodok ngakta ngaire masingma thodok ase hero khaktanate Manipur pumbadani India pumbada thokliba thodok amani hareduna miyamna asigumba lenga ase muthatnaba Congress pu nuksibiu haina phongdokke hawkiba sahi manga da Indian anina tunglo ga singaduna ba singakibaduna hawjikti Hayrok Kendra gi ahalaman sing maruina ima igen sing khame woksa re BJP gi namkha BJP gi oi da bangang sing Hayrok Kendra sela nampu sapu ni hatta tupa adugi mafam nate akhoi gi shanti pamba chakhat ka pamba nungsinana jati bhed khaidana shanti oina himjaba pamba Kendra ni Noi woe khare hai na moida para ama tambirati Hingsha na thalaba mikap mirau kholgi thodok kaya na thalaba hairo kendra se amuk hanna sakhat maikerom da satba ngamna ba hairo ki miyamna Congress party bunuk sibiu anoba sakhat pa ing tappa santi leba hairo kendra am semse haina ngasi ki thorum dura Congress ki mirep oiba M Okendrona phungdoki thorum aduda AIC gi Manipur in charge Bhaktasharan Das MLA Keronjit Assam Congress MLA Anisu Saruyaki Anuba Manipur ma no bahiro kendra ma haiba manglan sida mangra bai khoi gi izzat sanman kendra sibu sothana le horiba thagok phandraba naro kayagi thingna balambi makha tana macha kaina mama kayagi mamite gi tajiba kiran tahandana ba yung kai thugaindana yamna santi leba yamna nusi chanaba kendra ba hoina boholabada Lakadar Vesulaba, Equal Sida, have to support the Viduna Congress Party, the Yam Limamal Yamal vote, Sindunam, you Haduna,
Mayam the Kuran Tandu Tara Lona Thursday. Pangthokadriba Manipur General Assembly election asida violence ki sang wangkhat nakliba asi candidate singa praja ga leinariba marida ahoba ma leibadagini haina thongju kendra gi INC gi mirep oiba seram ni ken phongdokre ngasi Indian National Congress ki thongju kendra gi mirep seram ni ken gi feran singkhat pagi thoram da ma ki feran singkhat pagi thoram aduda mahagna hai thokliba nungai taba thodok sing asi candidate singna praja singa tuna satmin narbadi thodok sing hantha hanba ngamgani amadi mani pawna vote lei hariba si candidate ki quality wat pana maram oirga paisana menaba honor pani quality leba candidate ama oirbadi ka hena sel tingna bagi maram leite haina su phongdokhi magna makha tan hai hojik leiba BJP gi ruling maikai dagi macha oiba thodok thokpa lei tasengna vote khomba oina satpa prajada award ohenba amadi praja singda nungsi chanana lehenaba honaba dhamkana singbat tawdaba matam aduda free and fair election oiba ngamgani haina su mahana phonokki mag makha tarduna kariguba mikhal asida mahana mai pakpa targadi magi pandamgi manungda thongju sports fund kaidoktuna thamnaba honagani amadi prajaga representative singa leinariba mari asi hena phagat hanaba thabak throm sing Pakanam Honagani Hanisu Pondoki, Nasi Tramadura self leader or Ibobi MPCC President Namadi, MPCC Lusimba Kasu Serviaki. Under Pankadoriba Mikala Sida Lamsang Assembly Constituency Zayugi Mirep or Gadoriba Kundrapam Kanbagi Mikali Firanzi Pagi Thoram Nasi Lamsang Tautong Kunoda Labor Mahaki Yum the Pantokre, Tromda Kudrapum Kanvana High, 100 Pankadoriba Mikala Sida Lamsang A Sida Mirep Oriba Constituency Asigi MLA. Graduation pass tobagi certificate ki matangda say naval lariwasi yamna nokning buphawi amasong thangnarba assembly constituency singi mamangda ikai miamda minamba asiguba thong asigi matangda legal advisor amasong JDO gi mathak thongba singa tanraga mahaki mathakta evidence ka loinana legal action lokhatnaba sem sarun leire mikhal naksi lakpa ka loinana phiran sing paki thoram aduda miamna saruk yabibda asi yamna nungai buphawi hanisu mana phonokke Tragnithoi Suba Manipur Legislative Assembly gi 40 Jiribam Assembly Constituency gi BJP gi ticket Tanaramba Manipur Food Industries Corporation Limited gi Vice Chairman Obita Natana BJP Protocol Committee gi Chairman su Oiba Kesar Kumara BJP gi ticket Phangudrabasu BJP gi ticket Phanglaba LN Bujasandrabu Sogatpo oina ngasi Babukhal amadi Singoibung da Kesar Kumar Masamak Chatuna Mahaki Workers Single Unatuna Jiribam 40 SG BJP gi mirep oiba and Buddhisandra Singhada vote Bibiduna Mahaku Jiribam Yami Seva Tohon Haina vote concrete. Tongan ba Kendra Singda vote Gamari Lenina Tokpa Kana Sainabagi Todoki Manung Sana Kamok Assembly Constituency da BJP gi mirep oiba KS Manager Mangangi Workers Singna Kendra Sigi Kamok Bat 1 gi polling number 35/10 amasung 35/11 da Hangba Janata Dol United ki polling office Tugairamle Amadi Mafam Aduda Nobai round Cameron su Kapgalona JDU ki worker Nupa Nupi Sing su Puramle Haidi. Todok Aduda BJP ki workers Singni Haiba Mio Sing Aduna Puram Badagi Soklava Sing Adudi Kambok Part 1 polling number 35/10 dagi Thoksom Lakamon Sai Humbumari Amasung Lakamon ni Manong Nupi Mamong Nupi Laisam Ongbi Sandhya Rani Sahi Kuntaret Kawi Lakamon gina ngaksam amadi thabakta kauram badagi hospital da pukhatuna laikanakhi aduga makuk phuba ubada karigino haiduna senthok duba mamong nupi Sandhyarani dasu thabakta kauram mani hairi thogok adugi matangda miyamna polling office mamangda santi pami haiduna khongjang sangchil lakhi baga loinana khongjang aduda saruk yakhibi khambok part 1 dagi laisam sumati kaubi amana phongrok pada polling office asida mi phamduna mai tiktuna leiba yanaba ngarang yuktagi semani nubidangda Nupana Singsu Sankiba Matung Pung Trama Thairom Tarpada Gypsy Humda Lakpa BJP workers Sing Aduna JDU ki Firal Puklaga Chensil Lakuna Mapam Sita Kem Sariba Karigino Kanana JDU Kem Hangu Haiduna Hangibano Haiba the Singba Wai Wata Sinaduna Lauring Eda Toxum Lakamona Kaiduna Bono Haiduna Tolpada Makoina Lakamon would drain the Namsinduna Puramani Mapada Pure Haiduna Central Pada among the Pit Busu Tabak the Korambani Haiki
मंगागुंबा अखोइदा नोमैना नंबगी थोंग असि यानिंगदे बीजेपी की कैंडिडेट मेजर मंगांगना अखोइबु नोमैना नमलगा फूरो हाइदुना थारकलिब्रा मखोइना पाइरकलिबा नोमै अदु कदाइदगिनो हाइना हंगलदुना असुकैबसि खाबो खुंगंग असिदा भोट का मरी लेनबा हिंसागी थबकसिंग अमुक्ता उरक्ट्री मरम अदुना ngarang thokliba thodok asi yamna pende asumran puthokpiu haiki lakadriba February 19 da pangthokadriba assembly election asida National People Party gi konthojam kendri candidate konthojam sir ki affidavit aran ba kaya yaure haina konthojam BJP mandal na phongdorokli ngasi Manipur Press Club ta pangthokpa pawi pham amada konthojam kendri gi BJP gi election agent leichombam Vikram Kumar na hai cake sir ki affidavit page ta mathoi panba page tara deponent ki sign tarumdaba rule gi matung inna karigumba sign tarumdragadi chanaba yaroi haiba election commission amadi Indian government na thokba order lei amadi affidavit ki information blank thamba tabulation da lanba mahagi nupi gi government ki quarter due singi matang da clear oidaba kaya yauri haina phongdok pagan loinana hiramasi matang da mahagi nomination paper bu none and void ohen view haina mari leinaba singda wakalagni haina phongdokki yaol Jackson Food and Beverage Private Limited ki fast food among asi kaksing sumak laikai da leiba Royal Enfield manakta saknaiba artist Thanojam Bambemna ribon kaktun hangdok krei tharumdu da yaol Jackson Food and Beverage Private Limited ki director Tingam Addi Meiteisu saruk yakhe ngasi Kaksing High School 1984 metric base na leptana satrakpa tha ama thabak ama haiba palangi February thagi saruk ama oina nupi masa ama mahangna hek laik tamliba makhai mateng panggadori Kaksing Sumrang laikai dagi laikhidraba Nomaitem Mohan Singh na poklambi Nomaitem Priti Devi hojik Kaksing Higher Secondary School da class 8 pass tawre apokpi mama Nomaitem Nilamani Devi su paralysis tawduna ngang sakpada natana lengba otpa ngamdaduna laibani ngasi Kaksing Public School boarding da laiba loop asigi office ta Pritibu Thaujal pibagi throngu ga mari lainana loop asigi president and Munan Maiteina pawmising da haikibada loop asina haukiba sahi dagi Kaksing lamdam da laiba masana laik ti phaba toingmasung imungi phibam na makhata laik tamba ngamdraba nupi masa singbu Sengbatchi haibagi warep lawduna lakmani haukiba 2021 gi December thadagi hauna Kaksing gi apunba ward 32 gi manungda leiba nupi masa kaya gi biodata kupna khanraba matungda loop asina class 9 tamgadoribi and Pritibu khangatpani haujikti loop asina Priti gi anobu mama pa sagna mangna mahimasing hek tamdiba makhai mahaku support tawrgani masida haujiki oina sahi amagi Sading asi lupa lising humra tarmuk oigani amadi matam gi hengalakpa khuding maksu loop asina pugani munal makhata na haikibda loop asina nakhat sariba khongthang asina nupi singbu samaj da awangba thakta pukhatnabagi wakhalsu amadi ngasi lamdam asida lariba atopa loop sing CSO sing yauna lanai mioi kaya na Priti gumbi kaya bu yengsin dirabadi Manama Samaja Masoy Semangam Gani, Masida, Lipum Kudim Mateng Pang, Yuhaina Munala, Kaksing High School, 1984 Beski, New Chinduna, Miamda Apil Tarokli. Juvenile Association Kaksing Makha Lekai Executive Member Amadi Treasure Oramba, Sri Khetrimium, Joykumar Singha, Makha Lekai Savala Sang Paringa, Laimana, Ikan Kongtona Hokiba, Tasigi Mapan, Yumsakashan Numita, Lake Hidabada. Association asigi executive member sing yoiba awa phongdok mi pham ama tang 13 tha ani lising ani sumna kunithoi irai nu ki nuthil pung mari tabada matamda association asigi office ta bangthokre loinana member sing na minute ani tumin leptuna laikhidrbi atma na isori ma khoya khada ing sing na layuna ba thoni jaki amadi imung manungi awa badu saru ya jaki lengak na miambu na da yektana amadi ana layangi hiramda Tengnariba kurung sadaba kaya si kokna bahonaduna haksel gi tengbang haudok labasu masina kudung sadraba miyoi kaya da kanaba pibadi ngamdri hauji cancer laina na naduna layang liba texam manga tomba singhagi imung manungna lengaki akhanaba miyeng
चंगबिरकपा खौरांग ngai टेक्सम मंगा टोंबा सिंह सही हुंबुगनी थोय महागसी इरेंगबन मायबम लेकाई दगी लेखिद्रबा टेक्सम चंद्रमणि सिंह की मसा महागी मनुंग दै टोन टोंबरी महाग नुपी थीदबना महाकी हेक थांगनबा मयामबा अमदी महाकी मसा सिंह चापोन नतुना लेरी लाइबक थीबना इखंग खाउदना हौखिबा था अमरोंगी मवांगदगी कैंसर नार्कोल रेंज की सर्जिकल वार्ड यातादना हौजिक फाव चाबा थकपा यादना लेगली डॉक्टर की एडवाइस मतुंग इना महाग असे ऑपरेशन तौदुना सेल्फ एक्सपांडिंग मेटालिक स्टेंट हापलगदी सही मंगारोम पुनसिबा याय हाइरी महाकु लायंगनबा होनबदा इमुंग असे नोमगी सुरगा चादुना हिंगबा पुनसि मरेल अमा ओइबना मसागी लौ इंखोल फावबा योथोकपा लोइख्रे लेंगाकी लैरिबा स्कीम सिंग तानगदबसु मसा लाइक चतबा मी ओइरंबना आधार काफौ तबा अमदी वोटर कार्ड ता मिंग चुमना यावरगा फोटो लाना यावसिलकमना मरम ओइरगा हौजिक फावबा लेंगाकी खुदोंग चाबा अमता फंगदना लैरी हिरम बसिदा लेंगाकना अखनबा मी चंगबिरकपा खौरांग ngai हिरम बसिगा मरी लेनना माकी मतैमा टी अमुचा देवीना फोंग्रोकपदा माकी मनाव नुपागी पुंसी कन्नबा होनबदा मखोयगी लेजरंबा लौ इंखोल योनबा लोसिलगले सुरगा चाबा इमुंग ओइबना अनाबगीबु होनबने मचासिंगीबु होनबने मखोयगी अवाबा पुंसी मरेल मखोय अवा पुंसी मरेल अमदा लैरी मरी लेनबसिंग अबदी लेंगाकना मखोयबु नुक्सिबिदुना मियेंग चंगबिनबा हाइजरकले मणिपुरगी पुक्सेल चारबसिंगनसु अंगम तेंगबांग पिबिदुना महाकी मनाव नुपागी पुंसीबु कनबदा मतेंग पांगबि हाइनसु माहन आप्रिन तौरकले ngasi United Committee Manipur ki head office ta nomugi oiba labor awareness program ama UCM sinduna pangthokre throm aduda IC Botombi Kuman consultative member USM na chief guest Joychandra Konthaujam president USM na president case Torjit special contractor na guest of honor waina sarugyaki aduga resource person sing waina Konthaujam tiken labor inspector and RO amadi Laisram Prem Kumar labor inspector anina labor singi maramda tongan ba hiramda wangangki Maruina Thoramada President Warol Peduna United Committee Manipurna Labor Singidamukta Matam Supada Lakmani Haiki Labor Singidamak Government Tadrakliba Kudung Sabasing Hakting Nada Yihon Gadabani Aduga Labor Natabasina Labor Sarga Labor Gi Hak Mat Bahibasi Makata Natawidabani Bayamnasu Labor Singbu Ikai Kumlapam Toi Aduga Labor Singna Makoi Tabak Tabu Matamda Puxil saying that Tauduna Iram the Masigi Oiva Workers Sengut Kadabani adutana mitop mian cha singna aikhoi gi thabak thoram kuding makta pasel liba sidagi ngaktok pangongani haiki toinana ngarang tantra ni thoida farmers training program come or taking and chairs handling over ceremony of top sing UCM unit ki thoram ama top sing da pangthokre thoram aduda waibom cha singa senior citizen Joychandra Konthaujam president UCM amasung and Benny Devi senior citizen na chief guest president amasung guest of honor oina sarugyaki aduga resource person oina L Sanatomba retired agri officer GOM KH Nimaichan extension officer government Manipur amadi CH Santa chairman Sakhau Politon organic producer company limited na lomi singna tongan ba hiram singda wangangki loinana UCM na lomi singda lem na calcium granules bag tarasu yenthoki Loripada Topsing USM unit ki nauna thau Pugadab Singh USM head office ki president na wasak lahon ke Lagliba February ki tangtra tet 2022 da person with disabled PWD singna laiba ama sakhot pada chaud kaun hona bada amadi manaba khuna emab semnaba chaba thogdak sing lauduna lagliba amadi Launa Honoriba Sida, Lakadriba Mikala Sida candidate Singi, Kari Wakanon Labage, Amadi PWD Singbu, Nasigi Langata, Yaw Singna Karamba, Takta, Tabiri Bage, Hibagi Matanga, Kanganabagidam open poll Githoram Ama Manipur Press Kata Pangtu Lagani Haina State Platform of Disabled People's Organization Gi Advisor Y Kiran Maitay Nangasi Manipur Press Club Pangtu Pau, missing Unabama the Pondoke. Hibethromasi Mikhalda Mai Pakaba Singna legislation da Yaurba Patunda PW Singidamukta Laiva Ek Amadi rule sing Asikadai Power Tabukta Otokadage Amadi Karamba Takta PW Singbu Ukat Pirakadage Hibern Singbu Kaya Gimatanga Kananabagi Pandamda Pantokadabani Hairi
मिजोराम की बुचली साइराम डिस्ट्रिक्ट फेब्रुवारी 23 दा मिहाथीना हाटोक पिरबा कैसाम प्रवीण अमदी महाकु हाटपनी हाइदुना मिजोराम गवर्नमेंट मरान सिजिलबा मतुंग आइजोल की जेल दा थमजिंदुना मथंत सिजबनी हाइना क्लेम तरुखिबा निपेन की मिसी असि लौतुनबा मिहातनी थौदोक असि ई मतांगदा मणिपुर गवर्नमेंट मिजोराम गवर्नमेंट अमदी असम गवर्नमेंट ना अथुबदा थिजिंदुना असेंबा मिहातबा पुथोकदबनी हाइना वर्ल्ड मेटे काउंसिल ना फोंदोरकली ngasi Manipur Press Club ta pangthokpa pangmusing unaba amada World Meteor Council ki chairman Haikuzam Nabashyamna makhata na hai Kaisham Pravin oil tanker driver ni amadi mahaki helper nipen makhoi ani thabak sanmin nakraba matung Kaisham Pravin January 38 da mihathina hatok piraga nipen aizol gi jail da thamjilaba matung numitra mani gi manungda silchar da पुरक लगनी हायरम लगा थौरी यादुना सिरमनी हाइना मिजोराम गवर्नमेंट ना असीबा हक्सांग लौनबा खंगलखिबनी थौदोक असि मतांगदा इरांग हौरिङायदा आसाम मिनिस्टर पायस हजारिका ना इरांग अदुबु नमथनबा असीबा हक्सांग लौबिउ मिसी असिगी मतांगदा अखोय असुंबा पुथोकसगे हाइना थाजब पिरमल मतुंग ngasi फावबा करिंगबा अमता थबक ओइना पाखत पिरेक्ट्री हाइना फोदरोकले मान मखाताना हाइ नॉर्थ ईस्ट असि कम्युनिटी खुदिंग उंगना खुंदाबा लमदम अमनी थौदोक असिना मरम ओइरगा लैमिनरिबा कांगलुप की मरकता नुगाइनदबा थोरउय हाइनिंगाय लेते अमदे थोकलिबा थौदोक असिबु मणिपुर गवर्नमेंट मिजोराम गवर्नमेंट अमदे असम गवर्नमेंट लैकिद्रबा निपेन की स्वरात निमित लाक्लिबा तांग 12 की मनुंगदा अचुंबा पुथोक पिनबा थौ पाइखत पिबा अमदे मिजोराम की चीफ मिनिस्टर ना मसाना इनिशिएटिव लौरगा थौदोक असिगी बु सीबीआई नत्रगा एनआईए दा सिनारे हाइबगी खुदम चांगदम पिरगदी सिलचर आइजोल रोड पिद्रगदी सिलचर आइजोल रोड नेशनल हाईवे अयुक पुंग 3 तगिना नुमिदांग पुंग 3 फावा थिंगलगनी अमदे नुमितुमक्तदा मणिपुरसु सिंगतम खाइदना जेन स्ट्राइक तरोगनी हाइना फंगद्रोकले वेस्ट बंगाल की गुरुलिया म्युनिसिपालिटी की मिखल दा बीजेपी की मिरेप ओइबा अहुम मखोय की मिरेप चेसिंग लौथोखरे मखोय अहुमक तृणमूल कांग्रेस ता अमु यौसिनखरे सेफ्रन पार्टी की थबक तौदा यानिंगदबदगी बीजेपी दगी तोकपनी हाइके मखोय अहुम अदुदी हानगे एमएलए सुनील सिंह मसानिपा आदित्य अमसुंग गुरुलिया म्युनिसिपालिटी की एक्स चेयरपर्सन सौरभ सिंह ने मखोय अहुमक बीजेपी की बराकपुर एमपी अर्जुन की मरी मतानी वार्ड नंबर 32 33 अमसुंग 53 दा मखोयबु बीजेपी ना मखोय की मिरेप ओहेनखिबनी सौरभ सिंह ना हाइखिबदा बीजेपी की नॉर्थ 24 पारागनस यूनिट की थबक तौबगी मोंगदा नुआइतब पोखी मसाना मसाबुल सिंगने हाइजबा मयाम अम थोलखी असिगुम पार्टी अमदा अखोय यावब पामदे हाइखी सुनील सिंह ना सु फोलोखिबदा बीजेपी दा यावरनबा तृणमूल कांग्रेस पु थादोकलुबसी अखोय की असोयबनी अदुबु ओइनमक अर्जुन सिंह नदी मखोय अहुमबु तौबिमल खंगदबसिंगने हाइखी मरकसिदा पश्चिम मदिनीपुर डिस्ट्रिक्ट की खरागपुरदा बीजेपी यूथ चनीरोम तृणमूल कांग्रेस यावसिंखरे हाइरी अमरोमदा बीजेपी की नेशनल वाइस प्रेसिडेंट दिलीप घोषना हाइखिबदा खरागपुर की बीजेपी ग्रासरूट लेवल वर्कर्स सिंह की मथकता लान चार्ज तौदुना केस पांचिले हाइरी ड्रग्स चांग खजितमक फाखिबा आर्यन खान वाथोकपु थिजिबा ड्रग्स कंट्रोल एजेंसी नार्कोटिक्स कंट्रोल ब्यूरो एनसीबी ना ड्रग्स खजितंग फाखिबगी केस अदु लोकल पुलिस दा पास तौखरगा अचौब केस सिंगदा मियंग थमनबा वारेब लौखरे हाइरी एनसीबी ना हौजिक लेरिबा स्टाफ मसिंग लिसिंग चामदगी लिसिंग हुमदा हेंगथनबसो हाइरी मेगा स्टार शाहरुख खान की मसानिपा आर्यन खान यावना मरम ओरदना ड्रग्स ऑन क्रूज शिप केस अदु हेडलाइंस ओइना पाव फोनखिबनी थौदो अदुगी मरमदा थिगतखिबा अचौब ऑफिसर अहुम फॉर्मर जॉइंट डायरेक्टर समीर वांखरे फॉर्मर इन्वेस्टिगेटिंग ऑफिसर वीवी सिंह अमसुंग आशीष प्रसाद पु दिल्ली हेडक्वार्टर्स दा विजिलेंस टीम ना वहांग पाहंग तौखरे हाइरी केस अदुगी विटनेस अम ओरिबा प्रभाकर सेलना हाइखिबदा आर्यन खान बु थादोकनबगी नमक एनसीबी की ऑफिशियल खरना लुपा करोड़ कुरमा मंतिकनखे सेंफम अदुदगी लुपा करोड़ 9 दी समीर वांखरेदा पीनबनी हाइखी ड्रग्स ऑन क्रूज केस ता मियोय कुन फाखी आर्यन खान यावना मखोय पुनमक बेल थादोक्रबनी अमरोमदा एनसीबी ना गुजरात अचौबा ऑपरेशन अनि चथदुना यामलबा ड्रग्स क्यासु फारपंगख्रे हाइरी हौजिक अरोइबदा मरोय पाउ अमु पिजरी मणिपुर हौखिबा पुंग कुन मरिदा नौना कोविड-19 पॉजिटिव ओइबा मियोय मौद्रा थेनख्रे मियोय अहुमना लाइसर असिन लैखिद्रे हिरान चिखतपगी थोरम लेप्तना पांगथोकनरी
लेबर अवेयरनेस प्रोग्राम पांथोखरे लोइनना वेस्ट बेंगल की गरुलिया म्युनिसिपालिटी की मिखलरा बीजेपी की मेरे ओइबा अहोम तृणमूल कांग्रेस ता यावखरे नसिगिदी इमेज पादम संदोक सेवा मतंग से लोइजरे मियाम अमुकना खुलुमजरी